Kurumjari, SKTV News pu yengbiriba khwai pumnamak po OLIVIA da kelambam na taram nokchari. Ahanbada maruba pausing pizari. Athauba thaubi tara nipangi kekrupa talaiba khubamda miyamna haikat laikat tamduna kunmari raksuba the Great June Uprising Unity Day pangthokre. Sudalairiba Kuki militants singi designated camp Nagagi Lamda Thamlaklabadi Inglisingani Kulumdoigi May Ahungi Fibam Amuk Thorakani Haina FNCC Manipurna Center Amadi Kuki militants Singda Akan Bacheksin Wa Thamlakli. Chahi ani hena irang no sohal laba state asigi sel thungi Fibam Karamakai Fagat Hananaba Lupa Crore Lisingamagi sent from Bibinanaba Governor Ajay Kumar Vallana Center da Taksin Kre Hairi. Amasung driver ama tamthina furam khibagi mayokta LPG amadi gas tanker driver singna Imphal ziri lambida steering thadokpagi khongjang sangsilakpa ngasi ga thana numit humni sukre. Hausaik pau sandong pizari. Manipur gi saktam ngakpada thawai na pontha pikraba athauba singi mafam da oidiba Yata from Oidiba ke crew partner leadingai Manipur gi apun bagi saktam thugai na bahot narakpa khudingmak chap chana thengnagani kanagumba furup natraga central lengakna oigera Manipur thugai ge khangadu haina amuko gi president amasung observation asigi chairman Nando Luwang na phongdokre ngasi All Manipur United Clubs Organization amuko amadi United Committee Manipur UCM ani na semba the Great June Uprising Unity Day Observation Committee na sinduna kunmari raksuba oina the Great June Uprising Unity Day ke krupata laiba athauba tara nipan gi khubamda haikat laikat tamduna pangthokki Thauramasiga mari leinana amuko gi president Nando Luwang na makhataraduna India lenga ki thawong kaya na yelhomi singi marakta mama leiba ki damak thawai kaya katkre kaya ama kaisum sangda leiduna awaba khangli Manipuri sing asi India lengak na irang tawba pamba issue yamna sagatpa pamba amagum onthok pikre high power meeting listing lak pangthok labasu lamdam asida Myanmar dagi sangsilakliba kuki jo terrorist sing tanthok tringai mitop Khandok Tringai Amadi Popi Thaba Thingbagi Thabak Chathadri Phauba Manipur da irang loikiroi Kuki Lal Hoba Singa India lenga ka su chatnariba ase kumja English ingani kunmari ge February thada loikrabane adubu sugi camp tara mari ge manungda tareta hantha hanbada yanari haibasi miyam da minambani Manipur da Kuki singna chathariba thawong ase terrorist ge thawong ngaktani adubu India lengak na terrorist amadi terrorism ge thawong ase ge wahanthok tongan na piriba ase maram chade India lengak na Manipur da sanariba lila ase tokpiro adu oiba tarabadi Manipur miyam na su anti India oibagi wangang lakloi haike. Koi lamdam jile minai ba kangwa furup singda yam hena sawning bagi muhta Manipur thugana khona se Bharat Sarkar da hena koi madugi maral lo koi seasoning eba manam di Bharat Sarkar na ori do wapum ke ama false promise ke ama adugumba kangwa furup de yumpham oiba khulai paiba singa du da akoi thajaba pirga makoina irang kya to holaga namdam sida tangta da phibam ama ohen bane lisingani kolum do gi me gi ohum de hogi irang sigi matung tarakpada Manipur gi miyam law no laiba wafam sing tama man ba khar yawi man adu taw thabak ko yandi madu tarokta ba me gi tang trampan dagi moina loktho ba sarkana loktho khibam le India gi union territory amadi state singda akoi gi Myanmar sing amadi akoi gi Bangladesh sing illegal oibal selai ba singse dictate to haiba ma wafam am leikre ba tham gi manungda madu hayeng tham pha doine aruina Manipur da lebi susi Bangladesh ki amadi Myanmar gi wafam Myanmar dagi sangpa illegal immigrant sing sineba hena issue rise Assam dana Bangladesh ni oiram ba yai adubo Manipur da khwaidagi issue riba Myanmar sangpa illegal immigrant sing si president gi makha leba Manipur government na me gi tang tram pan da thokiba me tram pan dagi jun tram pan da tham pha ga ba masi manungda Myanmar kya illegal immigrant kya leire khasi detect to ge sing si bolok tu kai gino hayeng tham pha doine Tampaki lam ganang leba sugi designated camp sing asi khara manung interior part khara manung hanjalaga changhan gi gadabani haire gan haiba poram leje masi hekta badadi meaningless oiba wafam mamane maram di su se litre ba su le data gadi makoi si a lawful outfit ne ba adu dadi makoi pharaga pullaga as part the law of the land makoi book torga madu ain gi oiba chapcha ba thabak lafak gadam ne ba ain gi oiba thabak lakhut pak bi mahuta masi smai tora kha changjal leibu sugi camp khara handauga haibasi political rhetoric oiba Miyam da kanoma drama man ba ma thaba ma tawriye
नाकलमरोमदा ngasigi thoram adu da saruk yakhiba observation asigi vice chairman ek YK Dhiren haikibada chahi kunmari gi mamang da leiramba miyam gi wakhal aduda ngasigi miyam gi wakhal ga faurakliba wakhalon asiga amatta oina tu na chatminnaba ngamhodrabadi Manipur asi tangdu leitadaba fibam amada lakani June 13 da Bangkok da agreement taunakhiba ceasefire without territorial limit ki wafam lakpada Manipur gi ngamkhai kaibiyaroi Manipur gi saktam kaibiyaroi haiduna Manipur miyam na haunarudana haurakhiba ihawadu da kanglup furup ki tongan ba wakhalon amata lekhide adubu ngasidi madugi ona tainabada kanglup masen gi marakta singsep thazinduna manadaba khunai ama ohenanaba India leingak na honarakliba asige Honadagliba sapo sing asi khangminaba mathau tai aigi furup chawkhatnanaba hotnabagi mahutta yelho furup ki luchingba singna wakhal khanthabagi matam oire maduna trabadi India lengak na divide and rule gi policy na hena changsen khiba matamda lamdamasigi miyam kham thengna awaba mayok nagani hauzik thogliba irang asi karamna loisingani haibasi kupna khanthaba changi ngaihaki oiba motion da chat ki bag tarabadi aikoi masel gi marakta thajanadaba amadi wakhalon khetnaba tarabadi kaidaunung da tangdu leitaba khunai ama purakpa ngamloi haike ngasigi thoram aduda tongan tongan ba lamdam dagi furup kaya na leikhidraba athauba tara nipan gi mafamda hai lei tamkibaga loinana jenims amade rims da thoram asiga mari leinana blood donation camp pangthokhe Manipur gi apun basaktam kannabagi damakta lehorga dab numit ni abisi koina kanjabagalo na hairibu numit sibu maru oina lawjar kanda miyam gi sahi kuni koina haikal lekatam basi tawjabani dugolona na si tawjari bagi maram si haujiksu du mangai lairiba Manipur gi apun basaktam Manipur gi national unity sa thugaina bo honaba maikai ke adagi ekoi tongan tongan ba maikai dagi ekoi honor I habase ekoi punna mangna khangminara wafamni aduna hairiba singa singa thokke masibo ekoi punna amatoiba Manipuri auna united toiba Manipuri ma khunai ma semkat ki hairagadi leibi leibi kanglu kuding makki leibra lusingba singna understand tawibam changi shu punima crisis punima se ekoi leminari ba kanglu furup singa se sina koi understand tawminara kanda ekoi thabaka si manglom da sangchin gani Thobal District at Thobal Wangmatabada Leba, Sophia English School na Sinduna, the Great June Uprising Day English ngani kun mga githoram ngasi school lasiki complex ta pangthokre. Institute of Rural Education IRE College of Teacher Education Wangzing ki internship amadi school exposure event ama Thauram asi saruk oina Institute asigi Group 7 Mari Suba Semester English ngani kulhumdoi kun mga amadi Group 1 ani Suba Semester English ngani kun mari kun taruk ani na sinduna mahiroi singi oiba painting competition amadi essay competition amasu pangthokhe Great June Uprising Day gi thoram aduda Sophia English School gi headmaster AK Jugeshwar assistant headmaster Okram Udoy IRE gi member Ajit Kumar Maibam na sarukya khe thoram gi mapung oiba sarukama oina laikhidraba athoba singi photo da laikatuna amadi minute ani tumina leptuna awawa phongdokhe ngasi ningthaukhong kaithalda apunba lop ningthaukhong protection committee amasung ningthaukhong women's wing na sinduna adungai inglising aniga amagi June 19 da Manipur gi ngamkhai kaibe yaroi haiduna sangsin khiba khongjang da laikhidraba athaubi singi mafamda haikat laikat tamduna ikai khumnaba utkre Manipur gi ngamkhai kaibe yaroi haiduna haurakhiba ihauda thawaina pontha pikiba athauba taranipan gi ningsing thoram the Great June 18 gi numit asida nongmagi oina sentha leptuna haikat laikat taminasi haina UCM amadi amuko anigi apunba 24th the Great June Uprising Unity Day Englishing ani kunmanga gi observation committee na miyamda appeal tawkibagi matung inna ngasi Imphal iski mafam ayamba pharmacy natana dukan ayamba thong lonkhe Lambida mi chathok chasin gi chang yamna nemkhi ke krupa tamna athauba singi mafamda haikat laikat tamba chatpa miyoi khara natana khurai lamlong bazar da kaithal fambi sing ngasi nongmagi sintha lepagi mami chawna takhe hata minu thong mapada security force na lambi chathok chasin tawriba singbu mateng pangkhe Imphal ki manung chanba konung mamang andro parking wangkhai amadi kongba bazar gi mafam ayamba tangai fadaba dukan khara natana famna khide
Sintha lepagi manung channa kawa singzamai ya school moirang khomna chingba mafam singda leiriba dukan amadi kaithel sing ngasi June 19 gi thaudokta thawaina pontha pi khraba thauba 19 bu ningsingba amadi ikai khumnaba utpa oina dukan thong londuna sintha lepke lambi da gari chenbagi changsu hanthaki passenger service tauba gari chenkhide adumakpu lanai gi thabaki oiba gari khara chatpa natana atai gari sing chenakhide Khwairamban Kaithel Kanakhide Pauna amasung Thangal Kaithen Singh Thong Lonaki Imphal West ki manung channa Tera Kaithel Kwa Kaithel yauna Lalol itiki mafam sing thabak lemnakhi miyam nangasigi oina sintha leptuna June 19 gi thauram mapung fananaba ayuk angan badagi hauna ke krupata laktuna athaubu singi khubamda haigat laikhat tamnakhi Bishnupur district kisu haukiba kumja Inglisinganiga amagi June 19 da Manipur gi ngamkhai kaibe yaroi haiduna sangsin kiba khongjan da laikhidraba athauba athaubi singi mafamda haikat laikat tamduna ikai khumnaba utpa thauram ga mari leinana June 19 observation committee na sintha leptuna saruk yaminanaba appeal tawkhibagi matung inna Bishnupur district ta leiriba Nambol Oinam Bishnupur Ningthaukhong Moirang amadi kumbi bazar thong lonki amadi lambi da gari chatpagi chang nemki Suspension of operation su the Ladybug Cookie militant singe designated camp sing state asigi naga sing na khundaba naga gilam sing da thamjillaklabadi chap chana thingduna inglisingani kulhumdoi gi me ahum gi adugumba fibam ama amuk thorak payai haina Foothills Naga Coordination Committee FNCC Manipur gi maikai digi center amasung cookie militant sing da akan bachaksin wa thamlakli FNCC gi media cell nangasi thadorakhiba cherolamagi matung inna handakta center ga suda leiriba cookie militant singa wari sanaduna state asida leiriba makhoi gi designated camp khara mafam hongnanaba yanakhiba aduna maram oiraga nagagi lamda designated camp amata thamjilakpa yaroi masigi mahutta makhata na pamdaba thodok thoktanaba nagagi lamsing nakna leiriba cookie militant singi designated camp sing sidokadabani wakhalna sagatpa cookie land gi manglanda lam khopchinanaba tawri Basi Naga Singi Saktam the Singnaduna Katnaba Hobane, State Sigi Mafam Kayada Ladyba, Nagagi Kul Singda, Cookie Singna, attack Torakiba Adu, Taraina Lode, Nagagi Kul Singda, attack Torakumatamda, Cookie Militant, Amasung Kulai Paiba, Volunteer Sing, Masing Yamna Chatok Jacintawi, Adubo, Naihak Lairaga, Makoigi Machin Tiba Wafam Sing Tamlakane, Masi Makoigi Henabine, Hauzikti Nagagi Miam Mikap Nahum. Mikup nahum sing na layduna sing narakpa sing chapchana pakhum piragani karigumba cookie sing na punna laiminaba pamlabadi Manipur gi puwari bu ikai khumnagadabani amadi naga sing da khatnaba hauridabani haina agan bacheksin wa thamlakli Chahi ani hena irang na sokhalaba state asigi sel tumgi fibam kharamakhay fagat nanaba lupa crore listing amagi senfam pibinanaba Governor Ajay Kumar Vallana center da taksin kre hairi Indian Express na report tawrakhibagi matung ena state asigi miyamgi sel thok lambi gi thabak thauram sing pangdaba khudong chahandaba amasung revenue khonggatpa watpa sina chingba singi yenglaga senfamasi special assistant grant oina pibinaba taksin ke masigi mathakta pension gi senfam pithokpada panduna leiriba amasung security ga mari leinaba thabak singi athubagi sizinanaba lupa crore chamga hana pibinaba su haizake reports na makha taraduna special assistant to states for capital investment SASCI Inglisingani kunmanga kuntaruki makhada lupa crore chamga gi ahenba senfam Manipur da pinanaba finance ministry na warep laure hairi chahi asigi me thada finance minister Nirmala Sitharaman ga unakhibada governor gi maikai degi thokliba irang asina maram oiduna state asida revenue khomgat pagi chang kham thengna hantharakliba asigi matang da paudam ke masina pension gi senfam pithokpa employee singi tolop piba amasung atai liability sing pibada chauna khudong chahandre haina fongdokki hauzik state asida pension gi senfam pithokpada lupa crore chatruki black log lady tax revenue gi oina su hantharaktuna mamang chahida lupa crore listing amaga chamnga kunipan oikhiba adudagi inglisingani ga kunmari kunmanga da lupa
crore listing amaga changwa yankhai mari oikhi ing listing aniga kunithoi kulhumdoi gi oina su state sigi revenue lupa crore listing amaga chamapan marfuga humdoi oiduna revenue gi chang hantharakli revenue da hantharakli ba sigi maru oiba maram amana relief amasung law and order da state ki senfam chatkibana Ministry of Home Affairs na state sida reimbursement oina lupa crore chahum pinanaba leidi haiba wafam su governor na thamke Chaliba thasiki tang tara manga gi numidang wairamda gari unloading tauramlaga mayumda halakpagi lambida hanagi chief minister gi banglo manakta Casper gari da lakpa Manipur commando gi team amana truck adu khamlaga makhoida thomlamgi tawi haina maral sizenduna truck adu gi driver tamthina furam khibagi thawongbu yaningde haiduna truck driver singna steering thadokpagi khongjang sangsilakpa ngasiga thana numit humni surakle hairi thawong adu da chenariba commando sing puthokduna thabaktagi suspend tawgadabani haiduna numit adugi numidang wairamdagi ngasi fawba steering thadokduna khongjang saksilakpana kaichal manbida truck chama henbana panduna leiri hairi SKTV na driver singa unaduna wari sanabada driver singna steering thadokpagi khongjang asi maru oina LPG puba amadi thaw puba gari singtagi oiba khongjang ne thasigi tang tara manga gi numidang dagi sangsinduna lakhiba khongjang asina LPG amadi thaw puba gari singna juribam romdagi load tawduna laklabasu ngasi numit humni sujilaklaba fawbada Imphal da changsindana kaichal manbida pareng lengduna leirakpana hojikti gari chamagi mathakta pareng lengduna leire hairi adumakpu thau puba tanker amadi bullet LPG truck sing nataba tongan tongan ba potlam puba gari singdi lambi asida adumak chatnari haina driver singna phongdorakli State asida ngasi nauna mioi ahum COVID-19 positive oiba thengnaduna positive oiba apunba masing kuntraga tarit sure active case kuntra manga leire miyam gidamak health services na COVID-19 ge advisory thokre IDSP dagi fangba report ki matung inna ngasigi oina Bishnupur dagi sample mari Imphal West dagi sample mapan Imphal East dagi sample taruk Kaksing Thawal amasung Tengnopal dagi sample amamam test obada Imphal East Imphal West amasung Tengnopal dagi sample amamam nauna positive oiba thengnaki ngasigi oina mioi ama discharge tawkibaga loinana hauzik state asida active case kuntra manga leire jahi asigi oina hauzik fawbada punna sample chamaga nifutare test tawkre amaromda state asida COVID-19 sandorakliba yengduna health services na COVID-19 ge advisory phongkre advisories asigi matung inna miyamna aran pawda thaza bigenu official oiba paw tamak lausin biu marks uppa khutsa sengna hamdok pagalwinana miyoi amaga khara khara lapthok leiduna COVID appropriate behavior ngakna chatpiu apikpa angang chahi yamlaba angang chelibi miron biyauna atai aruba leina singloinariba singna miyam tinba thoram sing yariba makhai thadokadabani hakthi khanba amasung lokhuba matamda rumal na chin khumjin bigadabani COVID-19 gi layung leire khangba singna tongana leiduna mari leinaba authority da pau pibigadabani amaromda miyam tinba mafam singda lok tin yariba makhai sitloidabani khutsa sengna hamdoktana mit naton amasung chinda paibiroidabani anaba ama leibada doctor ga tanadana hidak leiraga chabiroidabani yariba makhai khutsoknaba konaba amasung chupiba tawroidabani amot akai potlam sing paibiroidabani amasung sor honbaga mari leinaba ka henba anaba leiba angang sing amadi thabak tawba miyoi singna miyam tinba mafam singdagi lapthokna leigedabani haire masigaloinana district singda authority na mathau taba cheksin thorang sing lokhatkadabani haina advisory asina miyamda khanghalakli State asigi irang da punse hingna balanje na duna Manipur gi mapanda leiriba thado furup ke miyoi singbu lengakna masak khangbi duna mari leinaba chakthung mapung fana fanghan biu haina thado NP Manipur na Union Home Minister Amit Shah Manipur gi Governor Ajay Kumar Valla Chief Secretary Prasant Kumar Singh amasung Supreme Court na lanjena riba singgi damag yengsinana ba semkiba committee gi chairperson retired Justice Gita Mittal da memorandum sing pisunduna taksin kre
Thadau Winpi Manipur TIM gi Joint General Secretary Mangau Thadau na ngasi thadurakiba charolamagi matung inna irang asida lanjena duna leiriba furup aniki state asida leiriba miyoi sing tamak leingak na masak khangbaga loinena DC singi khuthangda register tauri adubu punsi hingna balanjena duna tangai fadana Manipur gi mapanda leiriba thadau furup ki miyoi singdi leingak na masak khangbidri lanjena riba thadau gi miyoi sing lam saruk khara khaknatana lan thum pumnamak mang takrabane adubu lanjena riba singi official oina sak khangbidri amadi khunda leita nabagi mating amata pangdri chahi ani hena awaba kaya marakta leiriba thadaugi miyoi singbu leingak na masak khangduna displacement certificate PBU amadi hingnabagi lanfam masida mathau taba mating pangbiu haina pisin kiba memorandum aduda mari leinaba singi pukning singsinki Irang asida lanjena duna Kangpokpi district ki Kangpokpi town ward number 11 da leiriba mandap relief camp ta leiriba miyoi singi fibam ngasi High Court of Manipur gi Chief Justice K Somake Shekharna chatuna yengsin khre yengsin khongsara dugi matang da Chief Justice K Somakekharna phongdokibada authority local volunteer amasung tongan ba organization singna honaduna relief camp ta leiriba miyoi singbu mateng pangliba ase thagatli Kunai asida leiriba maru oina sotharaba miyoi kanglup singda achumba fanghanba haibasi maru oi amaromda mahi masin tamba haibasi kunai asigi yamna tangai fadabani masina leiriba khetnaba amadi hanthana yengbibagi chatnabi asi kokhanba ngamgadawribani logi mityengda aikhoi chap manai lanjenariba miyoi singda free legal aid piduna achumba fanghananaba honagadabani haiki Haukiba Jun Taranithoi da Thokiba Air India gi plane ama Ahmedabad ta kaikiba du da yaukiba cabin crew gi member Lamnun Them Singtion gi masa identification tawbangam khre hari Ahmedabad ki civil hospital da masak khangkibaga loinana mahaki hakchang adu imung manungi miyoi sing da sina khre hari Air India ga yanakibagi matung inna Lamnun Them Singtion gi thawai yaudraba hakchang adu Indigo flight 6E6441 da Ahmedabad ta gi puraklaga Guwahati fauraga Nagaland gi Dimapur da thunglagani hari mahaki hakchang adu flight asida nungthil gi pung amaga minute ni forum tabada lakliba jun tang taramapanda Dimapur da thunglaba matung imung manungi miyoi singda Air India gi authority na sinagani hairi Hojik paugi marak thatna tenba break matang lominasi I come from Ukhrul, a small town in Manipur. While growing up, I didn't always see how my voice could shape decision. But I've learned something important. Every vote counts. And it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Break matung da mukana taram nokchari makhata papau pizari Haukiba Jun gi tang tara dagi thiba khangdana leirakhiba miyamga mitmanadraba Faubitek awang laikai dagi Chesam Abdul Kadir bo minung sikhangdana hatoklaba matungda samurau naurem gi turel mapanda fumjillaga thamlamba asibu All Manipur Maitai Pangal Development Organization AMMDO na akan mamong da yaning da bafong dorakli Maitai amadi Maitai Pangal anigi marakta nungsinadabagi silliba January-ba 80 gi miyoi khudingmak maral gi matik chaba chairak fanghanbiu asigumba thawong asi Maitai Pangal bu loisan ge haibagi thawong Arambai Tengol da leibra haina hanglakli Arambai Tengol na I mari oiriba Micham hat pahaibasidi yamna ikainingai ne Maitai Pangal sing asi Arambai ki yeknabani haina tonganba aronba agenda leirabra haibaki chingnadaba ngamde Chesam Abdul Kadir misi gi matangda semkiba JAC na sangsilakpa khongjang amadi thabak thoram khudingmakta All Manipur Maitai Pangal Development Organization AMMDO headquarter na saugatkani loinana laihoriba imung manunggi miyoi singi awabadasu matam chupda sarukya jari hairikli
Arangbai Tengolgi Maikum Upamioi Karana Maitei Amasung Maitei Pangalgi Nungsi Nakraba Maribu Tadatnaba Hotnarui Dabani Haina Kanglei Park Minority Welfare Organization KMWO na Fondorakli. KMWO gi General Secretary Saha Wajit Nangasi Thadurakiba Charol Amada Apun Bagi Saktam Kaibiyaroi Tungi Mirol Kananaba Leminariba Furup Singna Hotnariba Sida Maitei Amasung Maitei Pangalgi Mai Haurol Dagi Leiraklaba Nungsi Nabagi Mari Asi Tadatnanaba Arangbai Tengolgi Maikum Upamioi Karana Who Council Lawidabani Aikoi Amatani Haiba Kanduna Amaga Punna Leminariba Mari Asi Tadatnaba Honaroidabani Hairi. Haukiba Jungi Tang Taragi Numidang Pung Taramathoi Makai Taba Matamda Faubitek Mayai Laikai Dalaiba Chesam Abdul Kader Apopa Chesam Abdul Jalin Hariba Mioi Asi Yumdagi Tokibadagi Tiba Kangdana Leirakkiba Du Haukiba Jungi Tang Tara Tareta Sina Funkiba Asida AMPYA AKYVO AKCOC Anjuman Isahi Musra Amadi Zematul Ulama Kwaktana Akan Mamongda Kandem Taurakli Mahaki Mihada Sida Chenariba Luching Ngasi Fauba Enforcing Agency Singna Fadana Leiba Si Ngakpa Fawi Makhatana Chesam Abdul Kadir Mihata Chenaba Kudingmak Logi Oiba Ahakpa Cherak Pigadabani Makhatana J. Sinalorokba Warip Singh Kwaktagi CSO Singna Mapung Fana Sagatkani Hairi. Mene Wizoiba, Miodo Hosifoba, Father Duna Laiba, Simonti, Tasena Pende, Kari Karamo, Karamo, from the Lola Goes for Fabang Tribunal, Lucitana Ladiba, Maria Seda Makatana, Zatia Magamagi, Marakta, Yankinabagi, who comes in the one to Simatu, Amukana Tolta Nabagaba, Asim Laba, Marala, Singasi, Matikcha Maragi, Dandi, Pihalaga, Tum Tarapada Musi, Chana, Labagi, Lambia Mahangada, Puna Samia Minasi, Asim Laba, Tokaning the Batodo Asi. Ye atumba wayan fangdre fo bay koy komkom handara lemin nagane Thasigi Hokiba Tang Tara Masung Taramathoi Gilonaba Hingdagi Mangkraga Ngarang Asi Bhakchang Oina Funkiba Faubitek Mayai Lekai Dagi Chesam Abdul Kadir Gi Mihata Chenaba Miyoi Singh Logi Matung Ina Chap Chaba Cherak Fanghangadabani Haina Manipuri Students Federation MSF Ki Maikai Dagi Mari Lenaba Singda Taksilakli MSF Ki Cherolamada Miyoi Amabu Hektamak Hat Pahaiba Si Kunai Asida Tatana Thokle Adubu Thawong Asi Tung Koina Afaba Oirakloi Mihada Sigi Achumba Wayal Fanghanduna Matung the Thoktanaba Nabiu Hairi. Maral Kaya Pisinduna National Investigation Agency NIA Amasung Central Bureau of Investigation CBI na Kuki Gimioi Kaya Fajili Haina Yaning the Fongdoktuna Ngasi Kuki Singna Churachanpurda Public Rally Chatkre Kuki Women Organization for Human Rights na Kuki Inpi Churachanpur Amasung Kuki Gi Tongan Ba CSO Singa Kusamna Duna Rally Adu Chatkibani Ayuki Pung Taramathoi Tabadagi Masing Yamlaba Kuki Gi Miyoi Singna Churachanpur District Headquarter Dalaiba Koite Playground da Pullaba Matung Peace Ground Tuibong Tamna Rally Chatke Rally Adu da Sarukya Kibamiyamna NIA Amasung CBI na Kuki Sing Maral Ama Hekta Pisinduna Fazin Bagi Thawong Yaning De Sudalaiba Amasung CSO Singgi Luching Basing Fazin Kiba Asi Atubada Thadokadabani Central Agency na Kuki Singi Mathakta Faba Punba Tauriba Asi Yaning De Haiba Kolau Sing Lauke Tungda Mini Secretary Tamna Chatuna Makhoi Gi Demand Sing Yawa Memorandum Ama DC Ki Khuthangda Union Home Minister da Pisan Ke Ngasigi Rally Adu da Ka Hena Pamdaba Thaudok Sing Thokibagi Pau Leite Security Force na Su Akan Mamong da Ngak Sen Ki Hairi Kurai da Laiba Lining Thaupu Thibagi Nauna Saga da Balai Gi Sanglen Ngasi Kurai Kendro Gi MLA Laisang Tem Susindrona Urep Uyung Tam Kibagalunana Nauna Saba Laifamlen Asigi Laibung Su MLA Susindrona Miyam da Kusinakre Ngasidagi Hauraga Numit Mangani Chupna Pangthokadaba Lining Thaupu Thiba Kumja Haraubagi Mangwinana Lining Thaupu Thibagi Sanglen Urep Uyung Tamba Amadi Laibung Maikum Hangdokpagi Thauramadu MLA L Susindrona Fongdorakpada Haukiba Kumja Inglisinganiga Kulhumdoidagi Iramdam Asida Leptana Chatharakiba Irang Namaram Oiraga Chahi Ani Kum Kangduna Laifamlen Asi Haraudana Lakhe Handak Chahidi Tangai Fadana Haraunana Laibung Asigi Beranda Amadi Flooring na Chingbaloy Sinduna Miyamda Kusinabani Maitai Furup ki Chatnabigi Matung Ina Laigi Sanglen Asigi Urep Uyung Tamnanaba
matam fangdana lakhibani adumakpu ngasi asi lining thau puthiba kumja haraugadoriba asiga punna akhang ahai singa tanaraga ngasi gi numit asida urep uyung tambani haike Haiba lain do puti bagi lai harau bose matang pudi makta dum kana china ba lai gi to lai renjing ga mukna ba dum mayam thoi lai tin gi da thawai usita ba yaw ba da koi mioi kya ama lai gi yaw re lai ni ya da ba koi chana bi ni ya da ba sing to bi gano madu duna koi punchi ten ba marung pang ching kai na ba thoi handak ti masi to bi gano na ai isana maite amo na po ba gi da mutai aina hek pi ngai da ya horoga hoji ko da Christian gi church oi bi ai na ta na Muslim gi masjid oi bi ai irai ko Sunday ko dingi moi kala donation to rongani adamai to na ai su ai gi hata amada tungchan jaba paisa to ne khanjara ka da adamai na haiba lai sim changne na chi ni chi ai na kachal Sahitya gilamda thoidok hendok na thabak tawriba miyoi singbu sakhangba amadi ikai khumnaba utuna chahi asigi oina upadhi amasung sel ki mana fangadaba miyoi singi ming laukthokre Sahitya parisat ki upadhi na miyoi 16 da aduga parisat ki sel ki mana na miyoi 3 lanthokani haire hairiba upadhi amasung sel ki mana asi Manipuri Sahitya Parisat Imphal gi marfutara suba mapok kumon thauram pangthokpada lanthokani haire Handak thokiba ising ichawda awaba taduna leifam leitabadagi Imphal East District ki Porompata leiba Veterinary Department ke building da changjafam dauduna leiriba Moredagi lanjena rakhiba imung kaya gi miyoi singda Kurai Thangjam laikai dagi chingsangbam akhuna thaknanaba afaba ising phanghankhre numit kayani afaba thaknanaba ising phangdabagi khudung chadaba mayoknariba asida water tanker sizinaduna ising phanghankhiba asigidamak relief camp ta leiriba singna thagat pafungru rakli Hauzek sanabagi pau muk pizari Wangu Tampha Lairembi Mukna Association Wangugi Atuba Mifam Ama ngasi pangthoktuna Mukna Association asigi achoba thodang kaya lauramba tanatana Association asigi founder member su oiramba hauzikna advisor gi thau puramba amom manglemba maitei jatra Wangu Laifam awang laikai da leibana ikhang khang hodana masagi anaba amadagi haukiba jungi tang tarani thoida laikidabada nungaitaba phone rakli ngasi Wangu Tampha Lairembi Mukna Association Wangu na laikhidraba asigi photo da association gi president sanasam Faijaung luchingduna association gi miyoi singna hai laikatuna minute ani tumina leptuna awaba phongdokre Wangu Laifam awang laikai da pangthokhiba awaba phongdokpa aduga mari leinana All Manipur Mukna Association gi executive member Loitongbam Tampha na phongdorakhibada laikhidraba amom Manglem asi association asi chawkhatnanaba hotnabada achoba thodang kaya laurambata natana Mukna masana sibu yokhatnanaba hotnabada takpi tambibada achoba thodang kaya laurami haina phongdokhe Wangu Tampha Lairembi Mukna Association gi makai degi atuba meeting ma pangthoktuna ngasi aikoina mahaki damakta pumagi laikonda English ingna lairunabi damakta awaba phongdokjari imumonungi awaba su association gi makai degi saruk yajari haiba laimonabasi manggiba matamda aikoi association gi su menba ngamroidaba orpa amane All Ziribam Sports Association AJS and Sinduna Babu Parada Laiba Ziribam Higher Secondary School ki Sanabungda Team Tarani Thoina Sarukyaduna Haukiba May Kuntarukta Chatarakiba First Satish Chandra Memorial Mini Boys U13 Futsal Football Tournament English Singani Kunmanga gi quarter final round ngasidagi haukhre quarter final match singda SBNYC amadi CKCB Jingdong Laikai team ani tournament asidagi laihore ngasidagi quarter final gi knockout round gi ahanba match ta KMYC team gi mayokta SBNYC team anina sanake match tu da KMYC team na SBNYC team bu goal manga sinoda maithiba piduna semi final changkhre ani suba match ta Sonapur GPSA team gi mayokta CKCB Jingdong Laikai team anina sanake match tu da Sonapur GPSA team na CKCB Jingdong Laikai team bu goal Nipan amada maithiba piduna semi final changbangam ke ngasigi match aduda A Joy Kumar Amazing Panmay amadi Ajis Header na referee 1 referee 2 amadi reserve referee oike hayang quarter final knockout round gi ani shubanumita CKCA Jingdong Laikai team gi mayokta Ichal Club Dibong team amadi Maira Club team gi mayokta Anandamoy Club Jurighat team singna sanaragani hairi
Haryana gi Rohtakta laiba Sai NBA gi NBA da June 19 dagi kunmanga fauba pangthokadaba taruklak suba Junior Boys amadi Girls National Boxing Championship inglisingani kunmanga da Manipur gi nupa macha amadi nupi macha boxer kunma thoina saruk yaragani Championship aduda Manipur gi Junior Boys ki team da boxer punna tarani thoiga loinana official ani yauraga punna miyoi tara marina saruk yari aduga Junior Girls kina boxer mapan amadi official ani yauraga punna miyoi tara ma thoina saruk yari Manipur gi Junior Boys ki team adugi coach na Y Priyo Kumar amadi Gyanendra Sarmana oibaga loinana Junior Girls team gina L Kishan amadi L Sunil Kumar luchingki haina Mabagi General Secretary PH Danajit na khudyek piduna thadorakpa charolamana haire Hozak loisalakpada maroiba pausing amuk hana pizari Athauba Thaubi Taranipan gi Kekrupata Laiba Kubamda Miyamna Haikat Laikat Tamduna Kunmarirak Suba The Great June Uprising Unity Day Pangchokre Suda Laiba Kuki Militants Singi Designated Camp Naga Gilamda Thamlak Labadi Inglisingani Kulhumdoigi May Ahumgi Fibam Amuk Thorakani Haina FNCC Manipurna Center Amadi Kuki Militants Sinda Akanba Section Wa Thamlakli Chahi ani hena irang na sohalaba state sigi sale tungi fibam khara makai fagat hananaba lupa crore lising amagi senfom tv nanaba Governor Ajay Kumar Vallana Center da taksan khre haidi Amasung driver amatam thina puram khibagi mayokta LPG amadi gas tanker driver singna Imphal jiri lambi da steering thadokpagi khongjang changsilakpa ngasiga thana numit humni sukhre Matang asida bulletin asilo sinjare Manipur miyam gi punsida khwaidagi hena maroiba state asigi leibaga sige amadi malem gi e pausing gi damak SKTV news pu meeting ta dun lebiu pumnamak pu amuka hana khurumjari